Naga taru hatkibagi matangna Meetei Nagagi mifam pangthokre civil society organization kunga mangana su handok hananaba demand tawminaba haina yanakre Naga amadi Imphal gi civil society organization kunga mangarong gi apunba mifam ama pangthokibaga loinana Naga taru hatkibagi matangda matik saba thabak lakhotgadabani haina mari leinaba singa taksingre mifam adu loiraba matungna Imphal gi classic hotel da pangthokiba pawgi mifam amada joint tribe council Manipur gi convener Mera Zau Kawina hai Me Tarago Humdoigi Embus Matung Tarakpada Naga Amadi Kuki gi misam kya phajin duna thamnari Naga sing Kuki gi miyoi Taraga mari amasung Kuki sing Naga gi taru adu thadorna ba kya rakhan appeal tawada Kuki sing na miyoi taru adu phaba leti haina hanjin phungtokhi Kuki na phajilamba Naga Taraga ni thoigi mangjungna thadokri haina su khangalakhi akon bada wapam asi mi mangkhibagi case oina uhannarakpa honarukka loinana Lengakna missing purse case oina phongdorakhi matung tarakpada lenga amadi Kuki CSO singa kyarak hana wari sanaraba matung Naga singna miyoibigi minung sida yumpham moiraga phajinduna thamlamba Kuki taraga mari aso engam yihona thadorakhi Makoi taraga mari phajinduna thamlingaida sana thanaba madi atai polam kaya pikhibaga loinana aso engam yihona thadokhibani adubu Kuki singnadi Naga gi miyoi taru adu thawai yaudrba haksang oina sinarakhi thawdo aduna Naga singbu hainingai leitana ningba kaheli haina palladuna mangna hai state lengana lairon Wi-Fi ki case ta scenery ba miyoi khudimak pharaga logi matungina matik saba serak lakhorkadabani joint tribe council na thawdo sita senai haina maral siriba lairon Wi-Fi village ki Manipur police ki personal oina leiba thangbilian baiti amasung Kuki National Front pigi kedar kaya marup yauri Mera Zau Kawina makhatana hai Lengan athuba matamna Kuki militant group singa khuyek pinariba suspension of operations who agreement abrogate tawgadabani KNFP India government na terrorist organization oina lathokadabani Deputy Chief Minister Nemsa Kipgen gi imung manung gi miyoi KNFP ga mari leinaba maramna minister si khudakta mafam lathokadabani haina miyang gi apunba mifamna warep lawri Naga misam taruk fajin hatkibagi matangda asum well fonganaba hanba leitana sangsingkigani haina palladuna Mera Zau Kawina hai Lengana karigomba hiramasigi matangda patik saba thawrang lakholaktrabadi lamdam asida pamdaba thawdok tholakpe haina magna makhatana phondokhi Manipur hauzik oirakliba phiba masigi matangda kupna khana nainabagi panamda phangthokiba mifam aduda kokomi amuko CSO taraga mari kangleipak amadi nupi singi lup kya su saruk yakhi hari CRPF ki Cobra Commando gi personal kharasu ngasi Manipur thunglari tha sigi tareta Assam dagi saniga tara suba battalion gi CRPF ki Cobra Commando gi company ahungi personal sing Imphal thunglakraba matung ngasi su West Bengal dagi CRPF Cobra Commando gi personal sing Imphal thunglaba khre hari personal sing adu West Bengal dagi Assam thunglaraba matung Imphal lakhibane hari adumainama haujuk phawbi oinadi ngasi Imphal thunglakhiba personal masing kyano haiba khangmangamdri Naga Taruki Mihar Mar Christian Leaders Forum na condemn tarukli sakang nabasing na pastor ani yauna Naga misam taru hatkibagi thawang adu akan mamau na condemn tawi laikhidraba pastor Kenpi bau sawang amasum pastor Manithyo Mayasi Ishwargi Seva Torongkiba misa ama oina misakni amasum tangdu leitaba amasum miyamgi punsi yefanabagidamagta kathokpaga loinana hotnaramkiba misak singni haina Mar Christian Forum na thadurakpa chirol aman hari Sirol asina makhatana haribana Ishwargi manai oina miyamgi yefanaba thabak toriba kangbu singbo yamna tamthiba mo mihathina halamkiba thawang adu khwaidigi akan mamong na condemn tawi laikhidraba Christian pastor ani dugi imung manunggi awabadasu saruk yari Ishwargi manai oina leriba pastor singda hingsagi thawong sing chathariba sigi mayokta santi pama miyam CSO singama sum Christian community leaders singna puna leminakhi laikhidrabagi thawani Ishwargi khuyad ingna singna leiba oirasanu haiki All Manipur Christian Organization ki maikaidigi su Naga taruki tamthiba miyat asi akan mamong na condemn tawraduna thawdo asigi justice phangangadabani hari Organization asigi sirol amana haribana thawdo asigi matangna center amasum state lenga ki maikaidigi athubda investigation chathaduna mara levis matik saba serak pigadabani hari Lanka Naga village attack sa tarakre volunteers na khuthanmada ama Sire ani sokli Kangpokpi district ki manung sana leiba Lanka Niolong Naga village Kuki National Front presidential amasung Kuki National Front nelun gi apun makhutpu amana
ngasi ayuk pung nipan ga minini furum tabada apaba makal ki kulai sizinaduna akan mamongda attack sa tarakri koki kulai pai bising aduna Lanka Naga village ki kunja singna lau singu tauna na ba potha sangoina sabak khangpok amada mai thadok lamni maduda natana hui amasum iroi ama halam nahri KNF amasum KNF en gi miyoi samarumna position lawduna khungang atu landarak paduna village volunteer sing handuna akan mamong kuthona ki hari attack sa tharak padu yaubani haiba koki militant ama Sire duga anina asu open nangri hari adumaina ma laikhidraba ma di soklaba miyoi sing adugi maming matha chapsana khamngamdri Lanka village te attack sa tharakhiba dubu Lanka village authority na akan mamongda yaningdaba phongdorakre authority ki sirol amada hai Manipur Lenga amasum India ga su sign taunariba KNF pina Naga khul attack sa tarakhibani loinana attack aduda KNF en su yokshilakpadagi hena kan mamona kuthonaki thaudo adu condemn tawi mara laitaba khunja sing attack sa thagano haina su phongdoki nakala marom na saliba tha sigi taraga mathuida kamjong district ki kultu kuki village ta sakangdaba sing attack sa tharaktuna miyoi ani sian ki ba amasum anina aso open nang kibalaki maduda natana khungang adugi yum kunthrarom su mai thadoklam ki balaki police ki paw matung ina ayu angan mapung mari ga minute yankhai ga mangaram tabada Indo Myanmar ga taina bangam khai paring da leiba kultu belesta attack sa tharakhi ba dukana na kari gi damak sa tharam mano haiba khamngamdri nakala marom na kuki NP Manipuna thaudo adu yaning da phongdok ga loinana NSN IMM su Myanmar based toba Sunni Nationalities Army SNA na sa tharakhi bani hana su phongdorakre Congress ki MLA manga na tawriba thabak tagi wa na tawram labadi MLA tagi resign tawge M Rameswar Haujug Manipur laingak ta lairibe MLA manga asidagi wa na thabak tawram labadi khudak tagi MLA tagi resign tawjagi kaksing asigi miyam asi lairik le suhoiraba miyoi ngak tani miyam da oida padaba aranba kya haizilaga bot lep kani khanba topiyu bot lep ki khalabadi bot adum lepiyu amasum kaksing miyam na aran bo wapam sandolaga bot leblaga bot ka kani haina khanbadudi khanbira kanu haina kaksing AC ki MLA M Rameswar na phongdokhi wapam asing asi handak nauna paper black technology season aduna semba lawyer ba kaksing sumak laikai bamol pareng amasum kaksing YD sabal pareng gi lambi miyam da khushina begi thoram amada saruk yaraduna MLA na phongdokhi bani MLA na makhata na hai Congress ki na singi lusingba Popular kauba mana kaksing AC ki MLA na lambi inauguration tawbudi social media da uye duga kaksing da lakpadadi amata tharamdre heba waphamdo kaksing miyam na loina asumbodu karino khanglaba ngaktani bot lab ke khalaga asiguma oida pada ba hijanbasi kari sukana roi Congress da bot lab ke khaliba Kennedy masamaksu court tagi hablakpa MLA di MLA nati haina laurambani duga Kennedy masamangnasu amuka mahakumna court tagi ohelakpa MLA oiningmadagi case tawrakpani adubu court na maram sadi haiduna ma case adu kakthakibani aduga amaromdasu kanagumba khrana legislature party gi lusingba oiraga minister phangdri bisimang aranma tawbigi ni hairibasi yamna lebak thibo apni Aikoi masil singkatna bagi mot singthana bagi wakalona si thadokmina si loinana kaksing AC si hauji sengba sagalak liba project kya sigumna Congress ki MLA manga sina semnam labadi ma kudak tagi MLA gi fam dagi resign tawge haba wapam su phongtokhi lambi sangaba duga mari leinana MLA na hai hauji AC ki manungda lambi humfuga manga rom semba loire kuntra ga manga rom watliba sisu athubuda paper block technology sijinaduna semlakani aduga kilometer ama hena sangba lambi na black topping tawduna thakani haujuk palel da lambi mari khak ngairi sora da su paper sijinaduna lambi thaba hori ereng bangi laibung su paper sijinaduna semalori masida natana ana laying school amadi atai atopa sakwa thorangi thabak kya su tawriba si makhata na su tawmina khisiaki Tangkhul CSO singna mairakat kani koki khulai pai singna haukiba me tara humdoi digi lairon wifi khul digi phakhraga handakta asibaksang oina phangkhiba liangmai naga misam taruki maphamda Tangkhul Civil Society Organization CSO singna hayeng June 13 da mairakat tuna ikai khumna bu utkani hari Maira katpegi thoramasi hanadi urkhul headquarter ground pangthokani haina toramani dubu nongi phibam yenglaga urkhul town hall oina pangthoklagani haidi maira katpegi thoramasi June 13 gi numidang pung 6 taba matamdagi hogani sililang dibisingna miyamda candle gen thokani thoramasi da urkhul da laidi pami pung khudi mona saruk yabiyu haidi
Manipur dagi mi mapan Mizoram da phari Manipur dagi lakpa mi mapan ngarang ayu angan bada Mizoram gi Aizawl district gi khungang amadagi heroin ga kona na phari and officials na phongtokri Excise and Narcotics Department Assam Rifles amasung CYMA Central Young Mizo Association yauna apun matim amana New Barwick Village thi bohum gi thabak sa thabda mi mapana do heroin gram 7 nifu ga kona na fogat khibani heroin adu tuan ma soft case humfu ga matoi da hablaga lot na thamna mani hain official singa dun haki Manipur gi Fezol district gi tuan khul sing gi lakpa mi mapana du gi mathakta NDPS Narcotic Drug and Psychotropic Substance Act 1985 ki makhar case ma lokali makata na thijin gi thabak sa thari hairi u pambi da thomjin bada manga siri mari sokli Jharkhand gi Simde district ta car ama lambi nakal ho u pambi ama da thomjin bada gi anga hum yawna miyoi manga sikre amasum atopa marina aruba philum da sokli haina police na phudokri Simdega gi subdivisional police officer Daramdio pradhan phudok gi matungina thawdo du nahanumidang wairam Kolebira area da leiba agarma kun thokibani mangnai car adu lambi nakal da ho u pambi ama da thomjin madu da miyoi manga khudak sibaga loina atopa marina aruba philum da sokhi laikhidraba sing adu gi manungda angang ahum amasum nupi ama yauna phongdok laduna mangnai asopa sing adu Ranchi gi hospital ama da pukre laikhidraba miyoi sing adu gi maming Gulam Mustafa sai yankhai gani pan Gulsan Ara sai nifu gani pan Anabia Parvin sai ohum MD Arsa Hasami sai Maryam sum Aira na sai taraga nipan kau gen official sundur makhata na sphungdo rakli Myanmar activism gi history the US scholar Saina da aron ba paulo bi thabak to gi singna duna phakri Myanmar amasum Saina gi foreign policy gi maram iba American scholar ama aron ba paulo bi singna ba leibadagi Saina gi authority singna phari haina Saina gi foreign ministry na iraina mita phongdokri scholar Minjin Sainagi National Security da Khudong thingai oiba aron ba paulo bi thabak taw bi singna ba lei haina Sainagi Foreign Affairs Ministry gi spokesman Lin Jian haki Beijing da National Security gi maral US ki citizen ama phaba tangna thu yamasum case asi US President Donald Trump Beijing da laktu Sainagi President Xi Jinping unakhiba tha ma gi matung da lakpani hari Minjin bu khangba Burmese